Maraybag ningba thoba haipau zadonang leikidabagi marifutara humdoi suba ningsing thauram ngasi starasigi tongan ba mafam singda pangthoknari. Athoba asi leikidabagi ningsing thauram ase ngasi kaisampata leiba athoba asigi ningsing kubam oiriba haipau zadonang Park and Development Committee na sinduna ngasi pangthoki. Zeliangrong Union, Assam, Manipur and Nagaland gi midyang makada pangthoki ba thoram aduda ngasi ayu pung 8:13 rom taba duwaida lining laishon gi thoram sing pangthokpaga loinana athoba asigi mafamda haikat laikat tamduna ikai khumnaba utki thoram asi starasigi tongan ba mafam sing maru oina Tamenglong District Headquarters da leiba haipau zadonang Park da khinba athoba asigi mitam aman nauna maikum hangdokpaga loinana athoba asigi mafamda haikat laikat tamduna ikai khumnaba utki Thoram aduda Water Resource Minister Awangbu Nyumai, Nungbai Sigi MLA Dingang Lungang May Amadi, Tamenglong Sigi MLA Janghem Lung Panmayna, Matang Sina Chief Guest President Amadi Guest of Chief Host Oina Saruyaki, Amaramda Thoramasi Infal Gitarung Villas Tasu Pangtoki. Loinana Juliangrong Union Infal Jonas Sinduna Rims ki Blood Bank ta Blood Donation Camp Amasu Pangtoki. Ningsing bayabadi haipau zadonang kumjalising amaga jamapan kuntra mathoigi ngasigi numit August 15 asida Imphal Central Jail gi maning Nambuturel Mapalda mahakpu thori yanduna hatkibane. Mamangda pangthokiba adumaina di chauna pangthoktre maramdi Manipur gi leiriba law and order situation asina maram oiduna adubu lakadaba chahi kya mathangdadi ekhoi situation asina karigumba normalcy lakpa taragadi chauna dum pangthokna ba hona jagani aduga ngasigi numit asida aikhoi mafam atopada Tamenglongda Khopumda masunga khoi Nagalanda ate mafam kaya da ngasigi numit ase haipau zadonang leikidaba 93 shuba adugba common ase pangthoktuna le aduna madumak ngasi aikhoi kaisampat mahak ki leikidaba mafam mahakpu heng tokiba mafam asimak sidachu akhoi committee asina observe toba pangthokpa adugu numit asing se akhoi pangthok sabani.